Hojek Sanabagi Pauda India gi nupa amadi nupi Koko team na ahanba Koko World Cup India Englishing ani kunga mangada team animakna cup asigi league round dagi horaga final fauba maitiba amata yaudana team champion title lauduna Anouba Puwari ama Semkhre India na yumbu oiduna tha sigi tara humdoi dagi New Delhi gi Indira Gandhi Indoor Stadium da chatharakiba Koko World Cup ki ngarang numidang wairam pung taruk tabada nupi gi final da India amadi Nepal sana kibada India na Nepal bu yamna lakchana panjal humbudra nipan nifuda maithiba piraga team champion gi title lobungam ki lunana nupa gi oinasu ngarang numidang wairam pung 8 ka minute nifu manga tabada India amadi Nepal team anina final sana kibadasu India na Nepal bu panjal yankhai mari kuntra ga tarukta maithiba piraga Puwari adu semkibani Koko World Cup asida India gi nupa team da state asidagi naidom saruk yariba awang sekmai degi sinam rocation gi fazaba performance su piki lorena Manipur degi moirang tem madusudona World Cup asigi technical committee gi chairman aduga international technical official dasu KH Imo NIS amadi M Manglem NIS su sarugyaki Ahanba Koko World Cup asida nupagi team kun amadi nupigi team taramapanna group mari khaidoktuna athoi ehen tanaraki India ge men's team na group A gi league round match singda Nepal Brazil Peru amadi Bhutan team singbu matang sit na maiti papiduna group ki winner oiraga quarter final stage changlaki World Cup asigi quarter final match da India na Sri Lanka bu maitiba pibagalone na semi final match da na India na South Africa bu maitiba piraga final changlaki loine na women's team gi oinasu India na group A gi league round match singda South Korea Iran amadi Malaysia bu matang sitna maitiba piraga group winner oiraga quarter final gi stage yoraki quarter final da India na Bangladesh bu maitiba pibagalone na semi final sana kibada India na South Africa bu maitiba piramlaga final yoraktuna champion gi title adu lobangam kibani